ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯅꯍꯥ ꯑꯣꯟꯕ꯫ ꯂꯧꯕꯤꯔꯁꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯅꯍꯥ ꯑꯣꯟꯕ꯫ ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯆꯥ ꯂꯩꯇꯕꯒꯤ ꯋꯥꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯈꯪ ꯑꯍꯩ ꯃꯁꯤꯡ ꯁꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯂꯥꯏꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯄꯨꯖꯥ ꯀꯌꯥꯁꯨ ꯇꯧꯗꯨꯅ ꯌꯦꯡꯂꯦ꯫ ꯑꯗꯨꯗꯁꯨ ꯀꯥꯟꯅꯗ꯭ꯔꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯏꯪꯈꯣꯜꯗ ꯄꯣꯂꯥꯡ ꯊꯝꯂꯒ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯊꯛꯇ ꯍꯨꯠ ꯍꯥꯏꯕ ꯃꯈꯣꯟ ꯇꯥꯏ꯫ ꯇꯦꯅꯋꯥ ꯑꯃ ꯈꯨꯅꯨ ꯈꯔꯪ ꯑꯃꯅ ꯇꯥꯟꯅꯔꯛꯏ꯫ ꯇꯦꯅꯋꯥ ꯑꯗꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯄꯣꯂꯥꯡ ꯃꯅꯨꯡꯗ ꯄꯥꯏꯊꯔꯛꯏ꯫ ꯈꯨꯅꯨ ꯈꯔꯪꯅ ꯐꯥꯒꯦ ꯍꯣꯠꯅꯕꯗ ꯄꯣꯂꯥꯡ ꯃꯄꯥꯅ ꯉꯥꯛꯊꯣꯛꯇꯨꯅ ꯐꯥꯕ ꯉꯝꯗꯅ ꯄꯥꯏꯈ꯭ꯔꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯅ ꯇꯦꯅꯋꯥ ꯑꯗꯨ ꯐꯥꯔꯒ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯦ꯫ ꯇꯦꯅꯋꯥ ꯑꯗꯨ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯥꯡꯒꯣꯟꯗ ꯄꯨꯁꯤꯟꯕꯤꯔꯦ꯫ ꯇꯦꯅꯋꯥ ꯑꯗꯨ ꯄꯥꯏꯈꯤꯅꯕ ꯁꯨꯝ ꯊꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯏꯗꯤ ꯄꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯆꯥ ꯁꯛꯅ ꯊꯝꯕꯤꯔꯦ꯫ ꯑꯁꯨꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯃꯤꯔꯣꯟ ꯊꯣꯛꯂꯛꯂꯦ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯃꯄꯥꯡꯁꯤꯡꯒ ꯅꯨꯡꯇꯤꯒꯤ ꯄꯥꯏꯈꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯟꯖꯤꯜꯂꯛꯏ꯫ ꯅꯣꯡꯃꯗꯤ ꯇꯦꯅꯋꯥꯅ ꯍꯥꯏꯔꯛꯏ, "ꯏꯄꯨ ꯏꯕꯦꯟ, ꯍꯌꯦꯡꯗꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ, ꯑꯔꯥꯞꯄꯗ ꯆꯠꯂꯨꯁꯤ ꯍꯥꯏꯔꯝꯃꯤ, ꯑꯩꯁꯨ ꯆꯠꯂꯨꯒꯦ"꯫ ꯃꯇꯩ ꯃꯅꯥꯎꯅ "ꯀꯗꯥꯏꯗ ꯌꯧꯅꯤ ꯍꯥꯏꯔꯝꯃꯤ"꯫ ꯇꯦꯅꯋꯥꯅ ꯈꯨꯝꯂꯛꯏ, "ꯉꯝꯂꯕꯗꯤ ꯁꯣꯔꯥꯔꯦꯟꯒꯤ ꯑꯃꯔꯥꯄꯨꯔ ꯍꯩꯀꯣꯜ ꯌꯧꯒꯅꯤ ꯍꯥꯏꯅꯩ"꯫ ꯃꯇꯩ ꯃꯅꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯅꯃꯥꯟꯅꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯧꯀꯣ, ꯆꯠꯂꯨ ꯆꯠꯂꯨ ꯏꯁꯨꯁꯤꯗꯤ"꯫ ꯇꯦꯅꯋꯥ ꯃꯆꯥꯗꯨ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡ ꯉꯥꯟꯕꯗ ꯇꯦꯅꯋꯥ ꯃꯌꯥꯝ ꯋꯥꯡꯅ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯒꯤ ꯃꯄꯥꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯅꯦꯝꯊꯔꯛꯏ꯫ ꯇꯦꯅꯋꯥꯅ ꯍꯥꯏꯔꯛꯏ, "ꯏꯄꯨ ꯏꯕꯦꯟ, ꯃꯌꯥꯝ ꯂꯥꯛꯑꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ"꯫ ꯃꯄꯨꯅ ꯈꯨꯝꯂꯛꯏ, "ꯑꯣ ꯆꯠꯂꯣ ꯆꯠꯂꯣ"꯫ ꯃꯌꯥꯝ ꯃꯔꯛꯇ ꯄꯥꯏꯈꯤꯕꯗꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥ ꯁꯛꯇꯨꯅ ꯌꯣꯛꯆꯕ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯍꯤꯡ ꯑꯃ ꯍꯜꯂꯛꯇꯕꯗ ꯏꯁꯨꯗꯨꯕꯨ ꯀꯔꯝ ꯂꯩꯔꯝꯒꯗꯕ? ꯑꯅꯤꯗꯨ ꯇꯨꯝꯕ ꯌꯥꯗꯦ꯫ ꯇꯦꯅꯋꯥ ꯃꯌꯥꯝ ꯑꯗꯨ ꯁꯣꯔꯥꯔꯦꯟꯒꯤ ꯍꯩꯀꯣꯜ ꯌꯧꯔꯦ꯫ ꯇꯦꯅꯋꯥꯁꯤꯡꯗꯨ ꯐꯖ ꯐꯖꯕ ꯍꯩ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯋꯥꯕ ꯍꯦꯛ ꯀꯣꯛꯏ꯫ ꯃꯌꯥꯝꯗꯒꯤ ꯈꯔ ꯁꯣꯟꯕ ꯌꯥꯎꯕꯗꯨꯅ "ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯔꯣꯏ, ꯀꯝꯗꯧꯅꯤ" ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯣꯔꯥꯔꯦꯟꯒꯤ ꯍꯩꯁꯤ ꯃꯌꯥꯝ ꯑꯃꯃꯝ ꯆꯞ ꯆꯞ ꯃꯥꯟꯅꯅ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯍꯩ ꯑꯃꯃꯝ ꯆꯞ ꯆꯞ ꯃꯥꯟꯅꯅ ꯆꯥꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯒ ꯉꯁꯥꯏ ꯋꯥꯕꯗꯨ ꯋꯥꯗ꯭ꯔꯦ꯫ ꯇꯦꯅꯋꯥ ꯑꯍꯟ ꯑꯣꯏꯕꯁꯤꯡꯗꯨ ꯅꯍꯥ ꯑꯣꯜꯂꯦ꯫ ꯇꯦꯅꯋꯥ ꯃꯌꯥꯝ ꯂꯣꯏꯅ ꯑꯁꯣꯟꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ "ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯄꯥꯏꯁꯤ" ꯍꯥꯏꯗꯨꯅ ꯈꯟꯅꯔꯦ꯫ ꯉꯁꯥꯏꯒꯤ ꯇꯦꯅꯋꯥ ꯑꯗꯨꯅ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯄꯨ ꯏꯕꯦꯟ ꯑꯅꯤꯒꯤ ꯍꯩ ꯑꯃ ꯄꯨꯔꯒꯦ, ꯏꯄꯨ ꯏꯕꯦꯟ ꯑꯅꯤꯗꯨ ꯅꯍꯥ ꯑꯣꯜꯍꯜꯂꯒꯦ"꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯩ ꯑꯃꯨꯟꯕ ꯑꯃ ꯄꯨꯔꯒ ꯃꯌꯥꯝꯒ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯇꯦꯅꯋꯥ ꯃꯌꯨꯝ ꯃꯄꯥꯗ ꯄꯥꯏꯊꯔꯒ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯥꯏꯈ꯭ꯔꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ "ꯏꯁꯨ ꯂꯥꯛꯑꯦꯗꯅ, ꯐꯔꯦꯗꯥ"꯫ ꯇꯦꯅꯋꯥꯅ ꯍꯥꯏꯔꯛꯏ, "ꯏꯄꯨ ꯏꯕꯦꯟ, ꯍꯧꯖꯤꯛꯇꯤ ꯋꯥꯕꯤꯔꯨꯔꯒꯅꯨ, ꯁꯣꯔꯥꯔꯦꯟꯒꯤ ꯍꯩꯀꯣꯜꯗꯒꯤ ꯅꯍꯥ ꯑꯣꯟꯕ ꯍꯩꯅꯤ ꯅꯁꯨꯅ ꯄꯨꯔꯛꯏꯕ ꯍꯩꯁꯤ"꯫ ꯇꯦꯅꯋꯥꯅ ꯄꯤꯔꯦ, ꯑꯗꯨꯒ ꯍꯅꯨꯕꯤꯅ ꯊꯝꯖꯤꯜꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯇꯦꯅꯋꯥ ꯃꯥꯒꯤ ꯃꯄꯥꯡ ꯄꯥꯏꯔꯛꯄ ꯎꯕꯗ ꯄꯥꯏꯈ꯭ꯔꯦ꯫ ꯍꯅꯨꯕꯅ "ꯇꯦꯅꯋꯥꯅ ꯅꯍꯥ ꯑꯣꯟꯅꯕ ꯍꯩꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯍꯅꯨꯕꯗ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯍꯩ ꯃꯆꯦꯠ ꯑꯃ ꯄꯤꯖꯔꯦ"꯫ ꯍꯨꯏ ꯑꯗꯨꯅ ꯆꯥꯔꯤꯕ ꯍꯩ ꯑꯗꯨꯗꯤ ꯂꯤꯟꯅ ꯍꯨ ꯀꯥꯝꯁꯤꯟꯕ, ꯍꯅꯨꯕꯤꯅ ꯈꯨꯜꯂꯒ ꯊꯝꯂꯝꯕ ꯍꯩꯅꯧꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯍꯨꯏ ꯑꯗꯨ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯁꯤꯔꯦ꯫ ꯍꯅꯨꯕꯅ "ꯑꯠꯆꯥ ꯇꯦꯅꯋꯥ, ꯈꯪꯒꯅꯤ ꯂꯥꯛꯈꯤꯁꯅꯨ, ꯅꯊ꯭ꯋꯥꯏ ꯂꯧꯒꯦ"꯫ ꯍꯅꯨꯕꯅ ꯍꯅꯨꯕꯤ ꯈꯪꯍꯟꯗꯅ ꯆꯩ ꯄꯥꯏꯗꯨꯅ ꯇꯦꯅꯋꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯍꯅꯨꯕꯤꯗꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ꯫ ꯇꯦꯅꯋꯥꯅ ꯌꯨꯝꯗ ꯄꯥꯏꯁꯤꯜꯂꯛꯄꯗ
ꯍꯅꯨꯕꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯦꯅꯋꯥꯒꯤ ꯃꯀꯣꯛꯇ ꯆꯩꯅ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯂꯦ꯫ ꯍꯅꯨꯕꯅ "ꯈꯪꯕ꯭ꯔꯥ ꯅꯕꯨꯛ ꯐꯠꯇꯕ, ꯅꯊ꯭ꯋꯥꯏ ꯃꯥꯡꯂꯦꯗꯣ"꯫ ꯍꯅꯨꯕꯅ ꯉꯥꯡꯕ ꯇꯥꯕꯗ ꯍꯅꯨꯕꯤꯅ ꯃꯄꯥꯟꯗ ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯕꯒꯦ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗꯗꯤ ꯇꯦꯅꯋꯥ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ "ꯃꯥꯡꯂꯦꯗꯣ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯍꯥꯠꯄꯤꯔꯤꯕꯅꯣ"꯫ ꯍꯅꯨꯕꯤꯒꯤ ꯋꯥ ꯇꯥꯕꯗ ꯍꯅꯨꯕ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯕ ꯍꯨ ꯌꯥꯎꯕ ꯍꯩ ꯄꯨꯔꯛꯄ ꯈꯪꯂꯕ꯭ꯔꯥ"꯫ ꯍꯅꯨꯕꯅ ꯁꯥꯎꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ "ꯍꯨ ꯌꯥꯎꯏ ꯀꯔꯝꯅ ꯈꯪꯕꯒꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ"꯫ ꯍꯅꯨꯕꯅ ꯈꯨꯝꯂꯛꯏ, "ꯇꯨ ꯎꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯅꯨꯕ ꯍꯨꯏ ꯁꯤꯔꯤꯕꯁꯦ"꯫ ꯍꯅꯨꯕꯤꯅ "ꯀꯔꯝꯕ ꯍꯩꯅꯣ ꯅꯪꯅ ꯄꯤꯖꯔꯤꯕꯗꯤ"꯫ ꯍꯅꯨꯕꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯅꯪꯅ ꯊꯝꯕ ꯇꯦꯅꯋꯥꯅ ꯄꯨꯔꯛꯄ ꯍꯩꯅꯧꯗꯨ ꯍꯨꯏꯗ ꯄꯤꯖꯗꯨꯅ ꯌꯦꯡꯕ"꯫ ꯍꯅꯨꯕꯤꯅ ꯇꯦꯅꯋꯥꯅ ꯄꯨꯔꯛꯄ ꯍꯩꯅꯧ ꯃꯐꯝꯗ ꯌꯦꯡꯂꯨꯕꯗ ꯑꯗꯨꯝ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯍꯅꯨꯕꯤꯅ ꯍꯩꯅꯧ ꯃꯈꯣꯡꯗꯒꯤ ꯑꯃꯨꯟꯕ ꯑꯃ ꯈꯨꯜꯂꯒ ꯊꯝꯂꯝꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯨꯜꯂꯛꯄꯗꯨ ꯂꯤꯟꯅ ꯍꯨ ꯀꯥꯝꯁꯤꯟꯕ ꯑꯣꯏꯔꯝꯅꯤ꯫ ꯍꯅꯨꯕꯤꯅ "ꯇꯦꯅꯋꯥꯅ ꯄꯨꯔꯛꯄ ꯍꯩꯗꯤ ꯑꯁꯤꯅꯤ" ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯍꯅꯨꯕꯅ ꯍꯩꯗꯨ ꯄꯥꯏꯔꯒ "ꯅꯤꯡꯉꯝꯗꯦꯗꯀꯣ" ꯀꯞꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯍꯅꯨꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯍꯣꯠꯅꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯍꯅꯨꯕꯅ ꯍꯩꯗꯨ ꯄꯥꯏꯔꯒ ꯀꯞꯈꯩ ꯀꯞꯂꯒ "ꯏꯆꯥ ꯁꯛꯄ ꯍꯥꯠꯄ ꯉꯝꯕ ꯑꯩꯁꯨ ꯁꯤꯔꯒꯦ, ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ, ꯍꯩꯁꯤ ꯃꯆꯦꯠ ꯑꯃ ꯆꯥꯔꯒꯦ" ꯍꯥꯏꯗꯨꯅ ꯍꯩ ꯃꯆꯦꯠ ꯑꯃ ꯆꯥꯔꯦ꯫ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯦ꯫ ꯍꯅꯨꯕꯤꯅ ꯆꯥꯛ ꯊꯤꯔꯒ ꯍꯅꯨꯕ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯊꯦꯝꯒꯦ ꯈꯟꯗꯨꯅ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯂꯩꯕꯗꯨ ꯎꯕꯗ "ꯍꯥꯏ ꯄꯥꯈꯪ, ꯅꯪꯅ ꯅꯄꯨꯒꯤ ꯐꯃꯨꯡꯗ ꯀꯩꯗꯧꯔꯤꯕ? ꯅꯄꯥ ꯅꯃꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥ, ꯆꯠꯂꯣ"꯫ ꯑꯗꯨ ꯇꯥꯕꯗ ꯍꯅꯨꯕꯗꯨ ꯏꯉꯛ ꯉꯛꯏ꯫ ꯃꯍꯥꯛ ꯅꯍꯥ ꯑꯣꯜꯂꯦ ꯈꯪꯗꯦ꯫ ꯍꯅꯨꯕꯅ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯥꯏ ꯍꯅꯨꯕꯤ, ꯅꯪ ꯃꯇꯣꯏꯅꯔꯥ"꯫ ꯍꯅꯨꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯥꯏ ꯄꯥꯈꯪ, ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯥ, ꯆꯣꯞꯇ꯭ꯔꯤꯉꯩꯗ ꯄꯔꯞ ꯄꯔꯞ ꯆꯠꯂꯨ"꯫ ꯍꯅꯨꯕꯅ "ꯉꯥꯏꯈꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯏꯌꯥ, ꯃꯁꯤꯒꯤ ꯅꯍꯥ ꯑꯁꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯅꯨꯕꯅ ꯀꯗꯥꯏꯗ ꯆꯠꯈꯤꯕ ꯄꯥꯈꯪ ꯃꯥꯅ ꯃꯤꯒꯤ ꯐꯃꯨꯡꯗ ꯂꯩꯕ ꯁꯥꯏ꯫ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ "ꯍꯅꯨꯕ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯍꯥꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯇꯕ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈꯤꯕ"꯫ ꯍꯅꯨꯕꯤꯅ ꯈꯜꯂꯤ, ꯉꯁꯥꯏꯒꯤ ꯍꯩꯅꯧꯗꯨ ꯆꯥꯔꯨꯕꯗꯒꯤ ꯅꯍꯥ ꯑꯣꯟꯕ ꯖꯥꯠꯂꯥ? ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯍꯅꯨꯕꯅ ꯈꯜꯂꯤ, ꯍꯩꯅꯧ ꯆꯥꯕꯗꯒꯤ ꯑꯩꯁꯤꯕꯨ ꯅꯍꯥ ꯑꯣꯏꯔꯕ꯭ꯔꯥ? ꯑꯅꯤꯃꯛ ꯃꯥꯅ ꯃꯥꯅ ꯋꯥꯈꯜ ꯈꯟꯅꯩ꯫ ꯍꯅꯨꯕꯗꯨ "ꯑꯩꯁꯤꯕꯨ ꯅꯍꯥ ꯑꯣꯏꯔꯕ꯭ꯔꯥ? ꯃꯨꯡꯁꯦꯟ ꯑꯃꯨꯛꯇ ꯌꯦꯡꯂꯨꯕꯗ ꯅꯍꯥ ꯑꯣꯜꯂꯝꯂꯦ". ꯑꯁꯤꯅꯅꯤꯗꯅ ꯍꯅꯨꯕꯤꯅ ꯁꯥꯎꯔꯤꯕꯁꯤꯗꯤ, "ꯑꯩꯅ ꯅꯍꯥ ꯑꯣꯟꯅꯕ ꯍꯩ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯔꯣꯏ, ꯀꯝꯗꯧꯅꯤ ꯁꯤꯗꯤ"꯫ ꯍꯅꯨꯕꯗꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ "ꯍꯧꯖꯤꯛꯇꯤ ꯀꯧꯕꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯎ ꯍꯥꯏꯕ ꯌꯥꯔꯣꯏ, ꯃꯁꯤꯗꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯅꯝꯗꯨꯅ ꯍꯦꯛꯇ ꯏꯜꯂꯒꯦ". ꯀꯩꯗꯧꯔꯤꯕ ꯖꯥꯠꯅꯣ ꯇꯨꯃꯤꯟꯅ ꯌꯦꯡꯕꯗ ꯃꯥꯡꯒꯣꯟꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯕ ꯎꯏ꯫ ꯃꯥ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯥꯗ "ꯍꯩ ꯑꯁꯤ ꯍꯦꯛꯇ ꯏꯜꯂꯁꯤꯔꯥ? ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯝꯅꯕ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯏꯃꯨꯡꯗ ꯆꯪꯂꯛꯎ ꯀꯧꯁꯤꯔꯥ? ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯩꯁꯤ ꯄꯤꯖꯍꯧꯗꯕ ꯌꯥꯗꯦ". ꯀꯧꯗꯨꯅ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯀꯧꯔꯛꯏ꯫ "ꯍꯣ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ". ꯍꯅꯨꯕꯤꯅ ꯈꯨꯝꯂꯛꯏ, "ꯑꯉꯥꯡ, ꯅꯪꯒꯤ ꯆꯥꯛ ꯅꯠꯇꯦ, ꯍꯅꯨꯕꯒꯤ ꯆꯥꯛꯅꯦ. ꯅꯪ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯈꯪꯒꯅꯤ, ꯍꯅꯨꯕ ꯂꯥꯛꯈꯤꯁꯅꯨ". ꯅꯍꯥꯗꯨ "ꯎꯄꯥꯏ ꯂꯩꯇꯦ, ꯑꯩ ꯉꯁꯤ ꯆꯩ ꯆꯥꯕ ꯇꯥꯔꯦꯁꯦ". ꯇꯥꯂꯛ ꯌꯦꯡꯂꯒ ꯃꯌꯥꯗ ꯐꯤꯕꯨꯟ ꯅꯝꯂꯒ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯍꯩ ꯍꯦꯛꯇ ꯏꯜꯂꯒꯦ ꯈꯜꯂꯦ꯫ ꯅꯍꯥꯗꯨ ꯐꯤ ꯄꯥꯏꯗꯨꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯍꯅꯨꯕꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯎꯏꯔꯛꯏ꯫ ꯃꯥꯅ ꯎꯏꯔꯤꯉꯩꯗ ꯅꯍꯥꯗꯨ ꯇꯞꯅ ꯃꯅꯥꯛꯇ ꯆꯪꯂꯒ ꯂꯥꯎꯕ ꯌꯥꯗꯅꯕ ꯐꯤꯅ ꯈꯪꯌꯣꯝ ꯌꯣꯝꯁꯤꯜꯂꯒ ꯏꯃꯨꯡꯗ ꯊꯥꯡꯕꯣꯏ ꯆꯤꯡꯕꯣꯏ ꯄꯨꯁꯤꯜꯂꯒ ꯅꯝꯗꯨꯅ ꯃꯌꯥꯗ ꯍꯩꯗꯨ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯂꯒ "ꯀꯔꯤꯒꯤ ꯅꯍꯥꯅ ꯅꯃꯥꯏ ꯏꯊꯛ ꯊꯛꯑꯗꯅ, ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯨ ꯅꯠꯇꯅ, ꯁꯦ ꯊꯥꯗꯣꯛꯎ"꯫ ꯅꯍꯥꯗꯨꯅ "ꯅꯪꯕꯨ ꯊꯥꯗꯣꯛꯑꯔꯣꯏ ꯈꯪꯕ꯭ꯔꯥ"꯫ ꯍꯅꯨꯕꯗꯨꯅ "ꯂꯥꯡꯒꯅꯨ, ꯑꯩꯅꯤ ꯈꯪꯉꯕ꯭ꯔꯥ"꯫ ꯍꯅꯨꯕꯤꯗꯣ ꯅꯍꯥ ꯑꯣꯜꯂꯦ ꯍꯥꯏꯕ ꯃꯁꯥꯗꯤ ꯈꯪꯗꯦ꯫ ꯅꯍꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯥꯎꯅꯨ ꯅꯪꯕꯨ". ꯍꯅꯨꯕꯤꯅ ꯁꯥꯎꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯃꯥꯏꯗꯣ
ꯏꯀꯥꯏꯕ ꯈꯪꯗꯕ꯭ꯔꯥ? ꯅꯍꯥꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯨꯡꯁꯦꯜ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯍꯅꯨꯕꯤꯅ ꯎꯕꯗ ꯃꯍꯥꯛ ꯅꯍꯥ ꯑꯣꯏꯔꯦ꯫ ꯏꯉꯛ ꯉꯛꯏ, ꯃꯨꯟꯅ ꯌꯦꯡꯅꯩ, ꯅꯣꯛꯃꯤꯟꯅꯩ꯫ "ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯥ?" ꯍꯅꯨꯕꯅ ꯈꯨꯝꯂꯛꯏ, "ꯁꯥꯎꯐꯝ ꯈꯪꯗꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯅꯧ ꯅꯧꯔꯦꯗꯣ꯫ ꯃꯤꯅ ꯈꯪꯉꯔꯣꯏꯗꯣ ꯀꯔꯝ ꯇꯧꯅꯤ? ꯅꯤꯡꯉꯝꯗꯦꯗꯀꯣ ꯇꯦꯅꯋꯥ, ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯛꯈꯣꯀꯣ"꯫ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯅꯨꯡꯉꯥꯏꯔꯕ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫